Lesson number 7, para taret subani, ngasi ke Sabbath school para asigi mamingna, unto the list of this, unto the list of this. Masi singi manung digi kwai digi apik pa, hai bagi para gi makhada ekoi asumaina, ngasi ke hapta ase ekoi nai na mina gani. Sabbath school online YouTube channel da, tat na tabi riban ekoi mayamba amukana, ishor gi mingda, Christian Living Ministry YouTube channel ki behalf tiki nakoi ba mo ka welcome tauzari ishor na ekoi pomda makpu bor pina bire hairaga hapta khuding ekoi na naina riba Sabbath school lesson asina ekoi na serga ta na thang liba khongthang asida amuka khongthang amma ishor gi mapamda naksin hamba ngambo oishinu haibase aigi prathna ni ngasi gi para taret suba hapta taret suba ase ekoi asumaina Parana ekoi bu tambining bado ekoi khangdok ngai ekoi nai na minase author na ekoi the pb river memory text asi gospel according to Matthew chapter 25 verse 34 dini Matthew 25 34 das mine high then the king shall say to those on his right, come you who are blessed of my father, inherit the kingdom prepared for you from the foundation of the world. Asumaina Jisho ning thau aduna maki yet thangbada phamliba mising aduda haiki lao ipagi bor phangbasing nakhoi gi damakta taibang pan houdringai da nakhoi leina na ban khoi na inherit tawna na bahaina sem khra ning thau leba aduda nakhoi changla khro haina Jisu Christana yet thangbarom da phamliba mioi sing aduda haiki bo wahe adumak ngasigi memory text oina khoi da pb duna lay Jisu Christana haye New Testament account ekoi na suma yeng I was hungry and you feed me aina chak lam laga leiba matamda nangna aigi damakta chaningai pbk aina ising khorang duna leiba matamda nangna aigi damakta ipuk pen na thakningai ising pbk aina stranger lamlan ba ama oina lakpa matamda nangna aigi changjapam nangna pbk aina phi thongdana naked oina leiba matamda nangna aigi damakta phi thongbiki aina naraga laiki nangna aigi anaba laying sang manakta aigi hospital da larga aigi anaba phamung da larga nangna aibu visit tawbiki hangbiki aina kaisum sang da laiki matam aduju nang aigi manakta lakbiki haina Matthew chapter 25 ki verse 35 nasung 36 aduda Jisu Christan asumaina haiki matam aduda mahaki sebok singna the disciple answer when did we do that Lord karamba matamda ishor ibungo aina aikoina nangon adumaina tawbi khibra nangna gaidongai chaklam laga lakpada aikoi pibi khibra nangna ising khorang haina nirak khiba leitena nang lamlan bo oina lakhidena nangna phi thongdana lakhidena nang naraga laikhidena karamba matamda masi thokhibra haina mahaki seboxing aduna Jisu Christa da hangki. And Jesus answered in verse 40 of Matthew 25 aduda Jisu Christa na kari haina paukum piki inasmuch as you have done it unto one of the least of this my brethren you have done it to me madu matamda Jisu Christa na khomki na khoina aigi ichin inaw singi marakta khwaidigi atonba sing adugi marakta na khoina asumaina mana chak lambaganda chak pibiba khorang baganda pija pithak pikiba lamlan bo oina lakpaganda nangna changja pham pibikiba naraba kanda ma nangi mana nangna magi manakta chatpi khiba mana phi leitrngai da nangna phi pi khiba do madu mak nangna aikoi aibung aingon da tawrabani haina Jisu Christana maki seboxing aduda paukom pi ki adu oirabadi ngase aikoina thidok minnaga base karira hairaga who are the list of Jesus brethren Jisu Christa ge khoi diga atonba machin manau magi brethren sing haide base kanabuno haibda aikoi khangdokna na ba thiba tare the hungry chaklam laga leibasing the thirsty ising khorang laga leibasing the migrant mayum makai thadorga migi lamda adum chatuna leibasing the beggars changni phini basing the sick nari basing the prisoners kaisum sang the lady basing Matthew 25 ki 37 the 40 phau pa ba matamda adugumba sing ado Jisu Christa gi khoi di aton ba machin manau sing the least brethren of Jesus makoi sing ado Jisu Christa gi khoi di aton ba machin manau sing ni haina Bible na hai Atopa version sing da ekoi ni yang labade the deaf, the blind and the crippled. Mamit tangba, manata daba, makhong makusuraga chatpa ngamdaba sing ado ishorgi, Jisu Christa gi khwai di aton ba machin manaw sing adune haina Bible na ekoi bo takpiki.
ichin inausing, as we are manager of God's business. Aikoina ishorgi business asida manager oina ishorna aikoibu steward oina pibi kiba asina. Later lairabasing awa nang tabasing bu mateng pangbiba haibse is not just an option. Mateng pangbiningai gi tanja phangba adu khak natte. But it is following the example of Jesus by obeying His command. Adubu, later lairabasingbu, mateng pangbi bahaibasina, Ishor gawa adu illaga, Ishor na asi tawa haibadu illaga, Mahaki manager ama oina, Mahak na ikoi ngon the sinabi kibat hodang adu, ikoi haiba in oina, pang tok na ba ikoi da asigi tanja asi pibani haibse, ikoi na kangmin na batare. Aduna ngasigi hapta asida ikoina thidokadobase, how will we treat the brethren of Jesus who are looked as least in this world? Masigi taibang pan asida miyoy bagi mityengda mahakti aton bani mahakti laira bani mahakti mimanada bani haine yengbi basing ado ishor gi manager ama oina ishor gi steward ama oina mahakti business da ikoina manager ama oina laiba asina karam haina taibang midyengda mimanadrabasing adubo ikoina chingkhat piba mateng pangbiba ngamgadra haibado ngasigi haptada ikoina sumaini yengminagani. Sunday gi para aduda ikoina yengba matamda the ministry of Jesus Jesu Christ na taibang pan asida leiringai da magi thabak thauram magi mapagi ning thau leibak chaukhana na bagi aran khubam punak na bagi karamba thabak sing tawkhibra haibada ikoina yengsi Jesu Christ na mahaki earthly ministry taibang pan da mahaki ministry Ishor gi thabak ase tawba hokibse kadaidara Nazareth his hometown mahaki chaukhallak kiba mahaki adugumba khungang Nazareth Galilee gi reason aduda mahaki ministry se ihan hana Jesu Christana hauki aduna mafam aduna Nazareth lairingai da Galilee da lairingai da as his custom Jesu Christan gi mahaki haunabi oina every Sabbath he went into synagogue and stood up to read the Bible. Thangje khuding hapta gi taret ni suba khuding mahna laisang da changle hairaga lep khatlaga ishor gi ahingba wahai ase paki. One of the passages Jesus read was from book of Isaiah. Jesu Christana laisang da changlaga pakiba adugi manungda Isaiah gi book ase Jesu Christana paki habisi jo ekoina uba phange. Mahna paki base karambara Isaiah 6 ki verse 1 amasung 2 aduda sumaina haibi. The Spirit of the Sovereign Lord is on me, because the Lord has anointed me to proclaim good news to the poor. Ishor gi thawai asengba aduna aingonda laikre. Maramdi ishor gi thawai aduna lairaba singonda aphabu wapau ase sandokna na ba aing buthau taibi kre haina Jesu Christana haiki. He has sent me to bind up the broken-hearted. Kai khraba thamoi sing adubu amuga taisina na ba aibu tharakpani to proclaim freedom for the captives and release from darkness for the prisoners. Lanpa oina chatkrabasing buning tamba pibi na ba amamba kaisum sang da laibasing adubo amuka thadok piraga mangan pibi na ba aibu tharak krabani hai. Verse 2, to proclaim the year of the Lord's favor and the day of vengeance of our Lord, to comfort all who mourn hai. Aduga ishor na nung sibi ba chahi ado aina lauthok na ba amasung ishor gi laman khumagi numit lakre hai bado aina lauthok na ba aduga loina na ngasi awa teng tharaga milu pirang sin tharaga leiriba sing ado comfort to biningai sumbi ningai makoi bo harau haningai aibu tharakhrabani haina Jesu Christana Isaiah chapter 6 ki verse 1 amasung 2 ase Sabbath numita synagogue ta church ta changlaga mahakna masigi wai se pathoki Nazareth ta laiba matamda Galilee gi reason aduda mahakna mahaki ministry tawraga laiba matamda mahakna he went all around Galilee, the reason of Galilee aduda mahakna adum chatle haraga mahakna he held up the fallen ones tu khrabasing adubu chingkhat piba mima nadrabasing adubu nungsi bibagi thabak ase mahakna dumaina koiraga tawraga chatki habisisu ekoina uba phange aduna Jesu Christana laira chudanaraba mima nadrabasing bu taibang panbana yengbemba mityeng adugi wangmada itop na yamna phajana chingkhat phigiba adugma Jesu Christagi thawong ado ekoina uba phange miyoibana kari khanki people thought they were suffering for their sins, so they were treated as if they had been cursed by God. Jesu Christa gi matam aduda isin inausing lairabasing mimannadrabasing
Makong makut su the basing, Anna balay basing asise, Karigira Harga, Makoy pop ke mahina Makoy asigumba pibam the hing libane, Aduna Makoy ase, Ishor gesera punkra basing hina, Mio bagi meeting the yang biki, Makoybu, low cut piki de jinkat piki de, but Jesus loved them. Adugo Jishu Christian Makoybu nung sibiki, Aduga Makoy ase, Ning tolay baki Adugumba, Mio sing oigetabane have the Uraga Jishu Christian Makoy de, Nung sibi ba mating bang biba adu ubiki. Adubo miyo bagi miyeng dadi makoy siya pap ki mahine makoy bu isone serap taw kra bagi makoy awabane haina yeng birga mateng pang biki de adubo Jesu Christa na di chingkat piki matam aduda religious leaders in Jesus time Jesu Christa gi matam da laisang gi makok thong basing achau basing dharma chen basing na Messiah na lakadaba se wrong concept like makoy na khanbadi Jesu Christa na laklabadi ay koy bu Rome gi khutagi Rome gi sason khutagi ay koy bu chingthok pi de haraga amuka ning tamba freedom ado asengba ning tholai ba ado lingkhat pi gani habse makoy na thajake even John the Baptist ka Jesu Christa gi mamang lakiba John the Baptist phawbana ma as a Davidic kingdom David gi lakraba haujik na Rome gi makhada laiba ase digi amuka ning kha tamba pubi re hairaga Israel gi ning thole ba ase taibang pan da set up tawgani habse John the Baptist gi wakhan da phaw laiki habda ekoina Bible uba phange aduna matam adu Jesu Christa gi matam adu da lairiba religious leaders sing dharma gi makok thongba sing na Jesu Christa na Isaiah chapter 6 gi verse 1 and 2 aina lang pase lairaba sing bu chingkhat pina na ba kai chum sang da laiba sing bu puthok pina na ba aphabu apau sandok na ba aina lang pani haib gi wahi ase ta ba kanda they were shocked makhoi gi aning ba gi wang ba da oike makhoi gi aning ba di kri taibang pan gi ning thau oina Israel bu ning kha tamba pi bane haib se makhoi gi aning ba oike adu bu Jesu Christa nak padi madu gi ning thau le ba adu ling khat pa nak nate adugo sargada laiba ning thau leibak aduda mioi mayam changhanana ba mioi bana inthok pi khraba miman adrabasing adugo chingkhat pi base Jesu Christa gi mission oi ki habse ekoina uba phang from the life of Jesus ministry Jesu Christa gi taibang panda lairingai da mahak na tawkiba thabak aduda we see two things that Jesus did Jesu Christa na maru oina tawkiba thaudang ani ekoina uba phange madudi kari kari ra ahan bada he attended church service every Sabbath khuding mahak ki hauna bi oina as his custom mahak ki chatna bi oina mahak na Sabbath khuding nitte ge mahak na laisang da changki habse ekoina uba phange Second, he not only preached the gospel, he first met the needs of the people. Bible pukhalaga preaching tauba adu khaktana ishor gi ning tholai bakta mi thangani haibse Jesu Christa gi ministry aduda ekoina uba phangde adubu asengbadi Jesu Christa gi ministry de krira mokoi gi awa badu hana mateng pangbirga aphabu apau adu tambi ki haibse masigi paradi ekoina uba phange so helping those who are in need of our help is truly helping the least brethren of Jesus aduna ichini naw sing asigi taibang pan asida mi manadrabasing lairabasing awa nang taraga lairibasing adubu jingkhat piba adu singbu nung sibiba mateng pangbiba haiba simak ase Jesu Christa gi ngasai mathakta hai kiba ma ki khoi digi tollaba machin manaw singbu mateng pangbiba haiba se adu gumbu ne haiba sing ngasi gi Sunday gi portion digi ekoi ubu phang ekoi tauba ngamli bra ngasi ekoi tauduna leiribra ko mima nadraba singbu awa anang tariba mi singbu ekoina uraga minungsi phauribra mateng panglibra masi tawningai leye haiba sing ngasi ne ekoi khangjin batare Monday ki portion da ekoina sumaini yemaganda God's provision for the poor lairabasing inthokpirabasing mimanadrabasing gi damakta ishorna karamba thaurang langbi bra England da social Darwinist haibasing kari khalli makoina khanbase kari ra hairaga lairabasing bu awabasing bu mimanadrabasing bu mateng pangbi ba haibase it is a wrong thing to do asi tawroi da bane taw hai da bane lairabasing adu lairana adum laisunu mokoi bu pang mateng pangbi ningai darkar ta de masi aran bane achumba thabak nate haina England the social Darwinism sumaina khanarami the thing that helping the poor will only weaken the society resources lairabasing bu awa anang tarabasing bu miman adrabasing bu aikoina mateng pangbiba asina aikoi gi jati gi aikoi gi laiba ki sentum aikoi gi resourcing asibu son tahanba mang thanba aikoi laiba pumda ma awaba tahanba gi thaudang ni aduna maram oiraga akanba mahakna the strong survive akanba mahak aduna at the expense of the poor is acceptable haibani
ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯈꯣꯏꯅ ꯐꯪꯒꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯦꯟ ꯂꯟ ꯊꯨꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯆꯥꯔꯒ ꯑꯀꯟꯕ ꯃꯤꯅ ꯁꯔꯚꯥꯏꯚ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯆꯠꯅꯕꯤ ꯌꯥꯅꯕꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏꯔꯕ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯈꯟꯗꯨꯅ ꯌꯦꯡꯁꯤ ꯀꯌꯥꯃꯨꯛ ꯐꯠꯇꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯇꯥꯏꯕꯪꯄꯥꯟꯗ ꯉꯁꯤ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ Deuteronomy 15 verse 7 ꯗ ꯀꯔꯤ ꯍꯥꯏ If there is among you a poor man of your brethren, within any of the gates in your land which the Lord your God is giving you, you shall not harden your heart, nor set your hand from your poor brethren. Deuteronomy 15:7 da ishorna kari haye nangi khun aduda nangi nachinna naw marakta lairaba ama lairabadi awa anang taaduna lairabadi kari hay ishorna naki thamoi adu kanhan gano amasung naki khut adu makoibu mateng pangbina ngai gi damakta anangi khut ting thokpa adu ki gano adu maina tawgunu mateng pangdaba tawgunu adu bu mateng pangu haina ishorna aikoi ngonda masigi command ase Deuteronomy 15 da pb Ekoina Deuteronomy 15 verse 11 amasung Mark chapter 14 verse 7 da paba tamda poverty will never be eradicated taibang pan asida Bible na hay lairaba hay base awa anang ta ba hay base taibang pan gi lamai de ekoi mara phuktu na kaidong ngai chu manghan bangam la roi meaning Prithibi loidri phau ishor loidri phau lairaba awaba mimana da ba habse adumak lei khragani haina Bible na so hai therefore maram aduna God gave Israel laws to defend those in need aduna maram oiraga ishor na asigumba lairaba se taibang gi laimai asida adum leigadabang maram na makhoi gi damakta kri provision pi sira habse ishor na Israel masa sing da takpi ki Exodus 23 verse 10 to 11 the paba kan the kri tawe land were not sown every 7th year Israel masa singna lawu singu tawa matamda taret suba chahi aduda makoina manama sing hunde meaning habige arthadi kri ra makoina taruk suba chahi aduda makoina kari maru marang thanda kiba uhai kari makoina Chana thakna bahina mahi marong thakiba pumnamak taruk suba chahi aduda thakiba pumnamak ase taret suba chahi aduda thakiba mi sing aduna makoi gi mahi marong adu lokpa yade maramdi taruk suba chahi da thakiba mahi marong makoi sing na loktaba aduna madugi mahi marong ado leibak aduda leiraba lairaba awa anang daraba mima nadaba sing chaningai thakningai leidaba sing na madugi mahi marong ado heklaga chasunu taret suba chahi aduda nakoi kari su nakoi gi lobuk tigi mahi marong lokanu madu lairaba sing gi pijau haina Exodus 23 gi verse 10 da 11 pau da ekoi na upa phange Leviticus 19 gi 14 da kri haye Mana tadabasing makhong chatpa ngamdabasing awabasing mimanadabasing asibu aikoina serap tawbiba inthokbiba haibse it was forbidden Bible na supya yaramde makhoibu chingkhathanbiyo makhoibu aikoi irakta tinhanlo nungsibiyo haibse ishorgi pautakni Leviticus 23 gi 22 de yeng bakanda kari hai part of the yearly harvest had to be left behind for those in need nangna lobuk nangi lobuk ta chahi khuding mahai rok lakpa matamda mangi mahai marong ado lobuk ado da loina mak nangna khom laga logunu adubu saruk khara lairaba singi chaningai thakningai leitaba singi khara makhai nangna khaktuna thamuko nangi loina mak logunu ko nangna lem hauba nangna khak hauba do lairaba singna laga hek laga chasunu ko haina ishorna asigumba phachakhraba provision lairaba sing asibo kramaina yok thak pi sira habse ishorna Israel masa sing da tambi ki ekoina Psalm number 41 gi verse 1 Proverbs 28 ki verse 27 da pabakan the God promised blessings to those who help them lairaba singbu awanang taraba singbu mimanadraba singbu mateng pangbiba miyoi sing aduda ishor gi blessing bor lai ko awanang taraba singbu mateng pangbi ki bodo ishorna sup kau roi ko nangi free oi roi mateng pangbi ki ba adudigi hen nangonda ishorna blessing pi gini haina Bible na promise tau bi tuna lei having learned all this masi mayam sa ekoi ngasi tamle hairga how would we react to the poor and needy in and around us ko isini now sing ishorna lairaba singi awanang taraba singi pibi kiba provision Bible the pibi kiba se ekoi ngasi tamle harga ekoi gi akoi bada ekoi gi nak yetta awanang taraga leiriba singbo how do we treat them now ekoi kramai na makoi bo ekoi treat tau sira haib se nangi wakhanda ai gi wakhanda
wahang hangbagi matam oirabani. As we are helping them at our best, aikoina makoibu aikoigi angamba aduda aikoina tauba ngamba khara adu aikoina makoibu mateng pangbiraba matamda makoibu inthokpi bagi mahuta makoibu mateng pangbiraba matamda aikoi ase Jisu Christ gi command yathang ishor gi yathang lairaba singbu mateng pangbiu ko haibagi yathang do aikoi illaga chatlaga lairabani haibase aikoina khangse aduna laira ba awa anang taraba singbu mateng ishor na pangbina na lambi yat pi khiba aduda aikoi ju changle hairaga aikoi gi nak yeta lairiba aikoi gi tungmang da lairiba awa anang taraba singi damakta haina wakhan khandaba ngamba pizza pithak piba ngamba mateng pangbiba ngamba haiba sima ishor ge khwaidagi tolaba machin manau singbu mateng pangbiba haibadu oirabani adugumba tawrabadi Ishorgi lair ishorgi khwaidagi atonba machin manau singbu mateng pangbibagi thabak adu da changlabadi you are sure citizen of heaven sargagi soidraba adugumba citizen ama aikoi oikhrabani habse ngasigi Sabbath school na aikoi bu takpi duna laye Tuesday and Wednesday aduda aikoi ni yang makanda caring for the poor ko lairaba sing awaba singbu kramaina aikoi nungsibi sira maduda aikoi ni wari ani uwe the rich young ruler Naha ina khunba naha atugi maramda aikoina uba phange looking the young rich ruler we see that he is so interested in eternal life hojiki lairaba I mean ina khunba senjau paiba naha adugi punsida maki wari ado aina loina haidrabse aikoina khangi maki punsi ado aikoina atumaina yengba kanda he was so interested in eternal life karam tawradi ai lomba naidaba punsi ase hingba ngamgadra habse magi yamna khangjaningba yamna lomba naidaba punsi ado phangjaningba ase ngasai ina khunba naha aduda laiki habse uba phange kramain uba phangbra aikoina Mark chapter 10 verse 17 da yengmakanda he does not walk and come to Jesus but the Bible says he ran and come to Jesus Jisu Christ gi manakta ai kramain tawradi lomba naidaba punsi ado phangira haina hangningai lakpado ma makhongna tapna chalakhide but he came running ma chenlaga lakhi maduna takpadi ma ase lomba naidana hingba punsi ado adumak pamki adumak interest like you have the uba phanki adubo aikoina the rest of the story adu aikoina loina khange nang na sarga leibak changning labadi nangi lomba naidaba punsi ado phangning labadi Jisu Christ na kri hai chatlaga nangi leijaba adu yon thokko haina haiki Luke 18 gi verse 22 the Jisu Christ na khomki when Jesus heard this kram tawrdi ai hingba punsi ado phangira haibaga wang se taba kanda Jisu Christ na sumaina khomki he said to him man haiki you still lack one thing nang kri guma amadi watlaga leire ko nangonda hoi nang ya thang loina nga khre nang phare adubu nangonda awatpa ama leye adu digrira sell everything you have and give to the poor and you will have treasures in heaven then come follow me Jisu Christ na haike nangonda awatpa ama lay adu dikrira nangonda leijaba pumnamak everything haibane khuding mak ado yon thokro aduga lairaba singda pitho aduga nangi lan thumdo sargada paikhalo aduga nang aigi tung illo rao aingonda changjo haina Jisu Christ na naha aduda ina khunba naha aduda haike Karigi the Makta Jisu Christana sell everything. Nang na laijaba kharato tangkai adu yon thoraga nang lairaba singbo mateng pango haidraga karigi the Makta nangon the laiba khuding mak everything pom na mak ado yon thoraga lairaba singda mateng pango hai kibra. Maramdi Jisu Christana khange because Jesus knew that doing this was this man's only hope of salvation. Maramdi Jisu Christana khange senjau paiba ina khunba naha ase mahaki lanthum aduna mahaki ishor oikre aduna mahaki ishor lanthum bu ishor oikrabadina mahaki ahingba punsi sargale bak changi hairabadi mahaki amakhakta ngairaba asa adu dikrira mahaki lanthum adubu ishor ne haibadu thadokpa ado mahaki amta ngairaba asani madu thadong na bagi damakta mahaki leijaba lanthum pumnamakto mahne yon thoklabadi mahna mateng mi gi damakta mateng panglabadi mahak sargale bak changbangam gani haibagi damakta ishor de Jisu Christana nangonda leijaba pumnama ado loine yon thokrako aduga lairaba singda mateng pangoko adu erabadi nangi damakta sargada lanthum leigani aduga nang aigi tung ilorao haina Jisu Christana haiki the rich young ruler sorrowfully went home without giving any responses to Jesus. Madu hek taba kanda. Ngasai
aran khupam yamna phangning ba khaurang ba tam na phau lak targa chelak laga Jisu Christ angwanda hangki ba ado Jisu Christ age paukhum ama hek taba matamda awaba maithong utle harga paukhum ama ta piram draga Jisu Christ age pauta ado lawdraga ma mayum hanki habda akoini uba phange Amarom da amuka Zacchaeus ki wari akoini yengba kanda Zacchaeus as a Jews yamna senjau paiba lanthum leiba adugumba Jews ni tax collector ni Roman singi damakta Jews sings the tax collector raga piraga leiba ni tax collector matam aduda tawriba singse karira harga mi aduna piga do tax adudagi hendok laga makoina sendong lawraga khairaga leibagi maramna mi pumna makna makoi butuka jaki aduna adugumba tax collector sing adubo matam aduda sinner papi sing haina pawbo kaunaram ki Zacchaeus so adugumba amani Jisu Christ agi maramda mana takre wari do loina haidru so ekoina loina khangre Jisu Christ bo mai amna unaning rami mangi thamoi da kri gumba changes ahongba ama purak ningbase mahakna leiki adugi da makna mahakna mi mayam thanba don mana Jisu Christ bo uba ngamdra bagi maramna lambi da chele harga sycamore tree ko haibong pambi mathakta karaga Jisu Christ bo thengna kibagi wari adu khangi Jisu Christ na hai ki kumthro nangi yumda aina aran khumam bigini haina mokoi gi yumda changkhibado akoina loina uba phangki adu matamda mahaki yumda lapkanda Zacchaeus na kari hai ki pra Luke 19 ki 8 ta but Zacchaeus stood up and said to the Lord Zacchaeus na lep khalaga ishor ngonda sumaina hai ki look Lord yengbiyo ipa ishor here and now I give half of my possession to the poor aingonda leijaba lanthum pumna mak ase dige tangkhai ase aina lairaba singda pigini haina hai ki and if I have cheated anybody out of anything kari gumda aina chen khai bada tax khai bada mi bunam thak tokhiba kari gumba leiram labadi I will pay back 4 times the amount. Aina lupa tara lo kiba mapam aduda aina lupa nipu pigini 4 times saruk mari hengalaga aina singdokani aina Zacchaeus na Jisu Christ agi mamang lep khalaga haiki. From here masid ge akoina ubase karira Zacchaeus ase yamna ina khunba yamna senjau paiba mi amadi uwe haibadu uwe senjau paiba mi ne habse akoina uba phangi adubu ma ki sen ado ma ki lanthum ado ma gi di ishor oikide adubu ngasai gi rich young ruler senjau paiba ina kunba naha adudi krira sen sing ma ki paisa aduna ma ki lai oi ki adubu Zacchaeus ki tamakti ma yam sen leirbasu ma na ma ki sen adubudi ma ki lai oi han ki de habse akoina uba phange senjau paiba naha aduga Zacchaeus asida akoina similarities manaba makoida manaba ubase kari karira both were rich makoi animak ina khunbani both wanted to meet Jesus makoi animak Jisu Christ bo thengna ningki both long for eternal life makoi animak ahingba punsi ado hingba pamki phangba pamki aduba makoi anida khenaba sing differences sing adu dikrira akoina aham the rich young man ado ngasai gi paisa paiba ina khunba naha adu da akoini yengba kanda Jesus asked him to give to the poor Jisu Christ na nangi leijaba pumna makto lairaba sing da nang pitho haina Jisu Christ na hai khe ani subada he needed to give everything away sen paiba ina khunba naha aduna mongonda leijaba khuding ma loina ba pithok ningai darkar tarki adubu he rejected Jesus mahakna Jisu Christ bu yabi khide Jesus God said because of his greed for money lairaba I mean ina khunba naha aduna madu hek taba kanda ma tumin na chatke badu uraga Jisu Christ na magi thamoi yam sokki maramdi mangonda paisa bu pamjaba paisa bu magi ishor oiraga leibadu uba phangki masine khetnaba aduga amarom da akoina Zacchaeus ki punsi di yengba kanda he willingly offered to give to the poor ngasai gi ina khunba naha adu di Jisu Christ na nangi lanthum ado lairaba singda piyo haina hangki adubu Zacchaeus ki punsi di Jisu na madu hangdringai na mana lep khalaga ai lairaba singda pige haina ma haidoki he needed to give away half of his wealth ngasai gi ina khunba sen paiba naha adudi magi leijaba khuding mak everything pithok ningai ishor na hangbi ki mangon da darkar ta ki loina pithok ningai adubo Zacchaeus ki punsi dedi mangon da leiriba sen lanthum pum da mak adugi tangkhai mana pithok ningai darkar ta ki mana pithok ke haina hai ki he accepted Jesus Zacchaeus na ishu Jisu Christ bu lausin ki Jesus was happy because he had accepted salvation Zacchaeus ke punsi do uraga mas hen bu yamna pamjana leiram lo so papi oina leiram so amuka aran khubambu ishor gi wa adu bu in bu uba kan Jisu Christ na harau ki have to uba phange
aduna masida ina khunba naha aduga Zakayas ke punsi aduda ekoina ubu se karira makoi gi lanthum aduna makoi gi lanthum ga nungsinaba makoi gi lanthum bu nungsiba aduga Jisu bu Ishwar bu nungsiba aduga masigi comparison se jo ekoina dum chingsilaga yengba matamda makoi anina lairaba singbu mateng pangni bagi pangningba amasung pangningdaba wakhalon ado makoi ani gi lairiba lanthum adudagi ekoina ubu phangi Zakayas nadi magi lanthum adubu hena nungsidraga ahingba punsi phangi harade aigi lanthum sina aibu kanbiba ngamde habdu uba phangki adubu amaromda ina khunba naha adunadi magi lanthum adubu magi ishor oina lawraga chatke habdu aikoina uba phangi. Likewise, the way we treated the poor ngasi su aikoi taibong pan asida aikoi gi nak yet tungmangda leiriba awa anang taraba lairaba mimanadraba singbo aikoina yengliba mityeng aikoina ngangliba wangang aikoina tawriba thabak asina ishor ga nang aikoi ani gi marakta karamba mari lairibra habdu uttana lairibane ichin inaw sing aikoi Zakayas kumna oisira natraga aikoi paisa paiba ina kunba naha adugumna oisira hoi lanthum pamdaba kanasu leite adubu lanthum duna aikoi bu ishor oihan loise habse aina sumaina haijening bani loisilakpada Thursday ke parada taking care of those in need awa anang taraba singbo aikoi karam haina mateng pangbiba ngamgadra masida aikoina example oina job ki wari adu ngasi ge Sabbath school na aikoi bo pibiraga lei job na karam haina mateng pangkibra awaba singbo haibda ko aduna Bible na job asibo righteous blameless dharma chenba amak palai daba mi haina kauki karigi damakta job po Bible na blameless man haikibra amak palai daba pap chen daba mi ne haikibra haibda aikoina mahak adugi paukhum ado job 29 gi verse 12 tagi 16 phawdo paukhum adu uba phangi karigi damakta Bible na Ishwar na job pu amak palai daba blameless dharma chenba nupa ne haina count tawkhibra ahan bada awa anang tarabasing mateng darkar lairaga laibasing adubo job na mateng pangki rescue the poor who cried for help mateng pangbi ningai nizariba law khongliba pumnama ado job na tabiraga mateng pangki habda ekoina uba phang mama mapa sudabasing mama mapa laidabasing adubo mahakna mateng pangbi ki aduna kari tawki amuka Lukrabi singi, widow singi, ma nupi laikidraba, nupa laikidraba, adu gumbagi thamoy sing adu bo haraw halaga makoy gi thamoy sing adu da nungay ba isay sakhan ba ngam job na ngam ki. Mamitang ba singi, mamit uki, eyes to the blind job ase, mitang ba singi, lamjing lamtak pi ba nupa ma oy ki. Fit to the lame, makong makut laita ba singbo job na makoy gi makong makut oy na kar tawbi ki. Father to the needy, awa anang taraba, laira chudat na basingi damakta mapa oiraga macha singbo mak yok thakpagi thapak adu tawki took up the case of the stranger lamlan basingbu mi singna torture tawbi ba maran sibi ba adu makoi ase lan da bane achum bane makoi ase apha bane haina makoi gi damakta lep khalaga wangang loi oibi ki asigumba mayam job ke phachaba quality laira basing mima nadra basing society digi downtrodden tawkhra basing inthok pira basing bo mak na makoi gi mama mapa saklaga yok khat pi ba makoi gi makhong makhut oiraga makoi mateng pangbi ki ba pumna mak asina Bible na mahako Ishwar na righteous man blameless man dharma chen ba amak palai ta nupa haina count tawbi ki aduna ngasi ke Sabbath school da asmaina hai Job didn't wait for the poor and beggars to come to him and seek help Job na laira basing awa basing changmi phini basing na ai mateng pangbiyo ai awa anang ta khre ai gi leijadre haina manakta laga ni bado Job na ngai de hai adubo mangna proactive oiraga kadai da laira ba leibra kadai da awa ba leibra kana awa nang tari bra haira proactive oira mana thiraga yenglaga search out tawraga mana mateng pangbi ki hai angak pani job ki punsi isini naw sing ekoi masing ngam gadra habja ekoi na khanse ko spirit of prophecies da ekoi ni yemaganda testimony for the church volume 5 piece 151 da kri hai sister white spirit of prophecy ne kri hai do not wait for the poor to call your attention to their needs act as did Job hai awa anang tabasing na ai gi mateng pangbiyo hai na niba kauba ado nang ngai gnu adubu job kumna makoi nang haidringai da nang na makoi ase mateng darkar lei habdu urabadi nang so proactive oiraga makoi na mateng pangbiyo haidarbasu nang changchelaga mateng pangbudu oyo haina spirit of prophecy na ekoi bo haibi
Job ki punsi digi ngasi ekoi na tamjagadaba se ma se proactive oiki aikoi su aikoi gi nak ye ta tungmang da aikoi akoi bada awa nang tari ba singdo o makoi awa ba ta khre hab se aikoi na u adubu makoi na awa ba se mateng pangbiyo haidri phaude ai mateng pangning de da haibige wakhalon adu thadok laga makoi na ni dringai da makoi ase taseng na aikoi gi darkar lai hab do uride aikoi changlaga aikoi makoi gi mateng pangbiyo hab se bible gi apambani madumak na ishor gi jisu christ ge list brethren aton ba mak machin manaw singbu ekoi na mateng pangbi bani habse ngasi gi sabbath school na ekoi ba sumai na takpi duna lay hojik ki conclusion da ekoi ni yeng ba ganda ngasi gi paradi ekoi kari kari tamja ba phangbra as Jesus didn't turn away any soul who come to him for help Jisu Christana magi manakta mateng ni raga lakhiba magi mateng darkar leiraga mateng pangbiyo haije laga changjarakhiba sing adubo Jisu Christana kaidongai dusu makot hangna makoi bu thabi khi de bagumna let us also not turn our blind eyes to deaf or deaf ear to the poor and who need our help ai khoi gi mateng darkar leiba sing adubonda ai khoi gi minna uraga udaba sajinna ba nana taraga tadaba sajinna ba haibse ai khoi thadok le hairaga Jisu Christ angonda changjaba khuding awanang polum purga changjaba khuding de Jisu na mateng pangbi khibugumna ai khoi gi punsi de jo awanang tariba khuding ado ai khoi gi mateng darkar leiba khuding ado ai khoi na ngamjaba mateng pangbi ba haibse khwai digi maru oiba adu mo Christian gi duty amani habse ngasi ge paradi gi tamsin jase conclusion number 2 da ina haijaning mase let us have some provision for the poor ai khoi gi akoi bada leiriba awa anang tariba mioi singi demak tasu ishor na old testament matam da Israel masa sing da provision lairiba singi demak pibi khiba adugumna ai khoi su ngasi ai khoi gi akoi bada leiriba singi demak ta kari guma provision khra chahi gi oina natraga quarter gi oina ai khoi su kari guma provision khra ai khoi su laifam thokpani lairaba singi awanang tariba singa ai khoi gi singlupta mateng pangbiba thabak ta oiro wangang sangang da oiro morally physically mentally makoi bo ai provision khara mateng pangbibi asi pifam thoe ha bisinga sigi sabbath school digi ai khoi na tamsin jase ahum subada paisa paiba naha adugumna ai khoi gi sen thum ai khoi gi lan thum asida ai khoi gi ishor oi haloi se isin announcing adubo ai khoi taibang pan asida ai khoi gi lan thum kayamuk leijarabasu ai khoi senjau kayamuk paijarabasu ai khoi gi krisu watrabasu wat bami wat pada bami lem pan leiba mi oijarabasu jakayas kumna lairabasing awabasingbu ai khoi gi lan thumna mateng pangbining bugi wakhan ase ai khoi da chense habs aina haijaning iroi roi bada aina haijaning badi grina job kumna lairabasing awabasing mateng darkar leibasing na aigi mateng pangbiyo haibado haijarakpa adu khak ngaiba oidraga ekoi minna urbadi nana tarbadi nangna mateng pangbiba ngamba mafam oirabadi let us be proactive job kumna mokhoina hangdringaida o nangi asi darkar leibra asi tawbiora asi tawbiridi phagni habdo khangna ekoi tawbiba ase khwaidigi maru oiba thabak ne habse ngasi sabbath school overall gi conclusion da aina sumaina hailing bane asi mayam asi tawbasina in doing all this asi mayam we are helping the list of Jesus brethren Jisu Christ agi khwaidigi atonba machin manaw singbo ekoi mateng panglaga leirabani ko haibase tariba mayam da aina sumaina thamjaning bani takraba mayam ngonda ishorna thoidok hendokpa bor adu pina bire haraga Christian oiba ishor gi tung in ba haibase aphabo pau taraga church ta phamlaga leiba adu khakna tebo natte ko aina yathang ase phajana illabasu ngasai ge na ina kunba na ha adugumna aina ishor gi yathang tara ase phajana illabasu aina dharma chenbagi thabak se kayamuk tawrabasu awa anang taraga leibasingbu aigi ngamjabagi level da phau aina mateng pangbidrabadi ai karigumba ama watli ko haibasu khangle haraga ishor gi mina naihat piraba mimma nadraba atonba ishorgi machin manaw sing adubo mateng pangbiba haiba asima sarga gi khwaidigi apambani amasung sarga changnanabagi ticket phangba amagumbani haibdo khallaga ekoi ngasi digi hauraga ishorgi lobuk asida ekoi manager ama oina laiba matam asida ekoi ngondagi henna lairaba sing ekoi ngondagi henna awaba singbu mateng pangbiba ngamba amamam oisanu haibase egi prathani ishorna mayambu bor pibiba oirasanu